ꯃꯌꯥꯝ ꯃꯂꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯣꯔꯁ ꯃꯌꯥꯝꯕꯨ ꯃꯂꯥꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯠ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯩꯅꯧꯖꯣꯝ ꯑꯐꯧꯕꯅꯤꯀꯣ ꯁꯤꯁꯦ. ꯑꯗꯨꯅ ꯁꯤ ꯀꯪꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯣ ꯍꯧꯖꯤꯛ ꯍꯩꯅꯧꯖꯣꯝ ꯑꯆꯥꯔ ꯑꯃꯨꯛ ꯁꯦꯝꯕ ꯑꯃꯗ ꯆꯪꯉꯁꯤ. ꯃꯌꯥꯝ ꯑꯆꯥꯔ ꯁꯦꯝꯗꯣꯔꯦ. ꯍꯧꯔꯁꯤꯀꯣ. ꯑꯆꯥꯔ ꯁꯦꯝꯕꯁꯦ ꯀꯩꯀꯩ ꯃꯆꯪ ꯆꯪꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯖꯣꯝ ꯑꯆꯥꯔ ꯁꯦꯝꯕꯁꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯩꯅꯧꯖꯣꯝꯗꯨꯁꯨ ꯑꯩꯈꯣꯏ ꯀꯪꯕ ꯍꯧꯔꯦ. ꯑꯗꯣ ꯁꯤꯉꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯃꯒꯦꯀꯣ. ꯃꯌꯥꯝꯗꯗꯤ ꯁꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯩꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯁꯦꯝꯖꯒꯦ. ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯦ. ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯖꯣꯝ ꯑꯆꯥꯔ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯦ ꯁꯤꯗ ꯀꯔꯤ ꯃꯌꯥꯝꯅ ꯃꯁꯛ ꯇꯥꯛꯆꯒꯦ. ꯁꯤ ꯂꯩꯀꯣ. ꯁꯤ ꯆꯤꯅꯤꯅꯦ. ꯁꯤ ꯆꯤꯅꯤꯅꯦ. ꯍꯣꯔꯦꯟ ꯁꯤ ꯍꯥꯞꯀꯗꯣꯏꯅꯦ. ꯁꯤ ꯆꯤꯅꯤꯁꯦ. ꯑꯗꯨꯒ ꯁꯤꯅ ꯃꯆꯨꯅꯦꯀꯣ. ꯁꯤ ꯃꯆꯨ ꯍꯥꯞꯀꯗꯣꯏꯅꯦ. ꯁꯤꯅ ꯖꯤꯔꯥꯅꯦꯀꯣ. ꯁꯤ ꯖꯤꯔꯥ ꯍꯥꯞꯀꯗꯣꯏꯅꯦ. ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯀꯂꯥꯅꯤꯃꯨꯛꯅꯦꯀꯣ. ꯀꯂꯥꯅꯤꯃꯨꯛ ꯍꯥꯞꯀꯗꯣꯏꯅꯤ. ꯁꯤꯅ ꯃꯣꯔꯣꯛꯅꯦ. ꯑꯗꯒꯤ ꯁꯤ ꯊꯨꯝꯅꯦꯀꯣ. ꯑꯗꯒꯤ ꯁꯤꯅ ꯑꯁꯤ ꯍꯥꯞꯀꯗꯧꯕ ꯑꯁꯤꯒꯤ ꯈꯔꯁꯤꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯃꯌꯥꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯊꯥꯎꯁꯦ ꯁꯤ ꯇꯣꯠꯇꯣꯏꯅꯦꯀꯣ. ꯁꯤ ꯊꯥꯎꯁꯦ ꯑꯁꯥꯕꯅꯦꯀꯣ. ꯑꯩꯈꯣꯏ ꯏꯪꯍꯜꯂꯒ ꯊꯝꯕꯅꯦ. ꯁꯤ ꯊꯥꯎꯁꯦ ꯍꯥꯞꯀꯗꯣꯏꯅꯦ. ꯊꯥꯎꯁꯦ ꯈꯔ ꯋꯥꯠꯂꯤꯕ ꯏꯆꯦ. ꯊꯥꯎꯅꯦꯀꯣ ꯁꯤ ꯍꯥꯞꯄꯤꯁꯦ. ꯊꯥꯎ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏ ꯄꯣꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯇꯣꯏꯔꯥ ꯑꯗꯨ ꯄꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯀꯗꯣꯏꯅꯦ. ꯃꯌꯥꯝ ꯑꯁꯤ ꯆꯥꯛꯆꯥ ꯇꯣꯠꯄ ꯂꯣꯏꯔꯅꯤꯀꯣ. ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯊꯨꯝꯁꯦ ꯑꯃꯨꯛ ꯍꯥꯞꯀꯗꯣꯏꯅꯤ. ꯁꯤ ꯌꯦꯡꯀꯣ. ꯁꯤ ꯊꯨꯝꯅꯦꯀꯣ. ꯉꯁꯤ ꯁꯥꯕ ꯑꯥꯏꯇꯦꯝ ꯈꯔ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯗ. ꯁꯤꯅ ꯑꯍꯥꯕꯤ ꯆꯦꯡ ꯀꯕꯣꯛ. ꯑꯗꯨꯒ ꯁꯤꯅ ꯍꯩꯀ꯭ꯔꯨ ꯑꯆꯥꯔ. ꯁꯤꯅ ꯃꯪꯒꯦꯒ ꯍꯩꯃꯥꯡꯒ ꯑꯆꯥꯔꯅꯦꯀꯣ. ꯑꯗꯨꯒ ꯁꯤꯅ ꯕꯗꯥꯝꯅꯦꯀꯣ ꯃꯌꯥꯝ. ꯁꯤ ꯉꯁꯤ ꯁꯥꯕ ꯉꯥꯛꯇꯅꯤ. ꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯞꯄꯅꯤ. ꯊꯨꯝ ꯁꯦꯀꯦꯟꯗ ꯊꯨꯝ ꯍꯥꯞꯄꯅꯤꯀꯣ. ꯃꯊꯪꯗ ꯁꯤꯒꯤ ꯃꯣꯔꯣꯛꯁꯨ ꯍꯥꯞꯇꯣꯏꯅꯦꯀꯣ. ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯁꯤ ꯍꯥꯞꯇꯣꯏꯅꯦꯀꯣ. ꯁꯤ ꯀꯂꯥꯅꯤꯃꯨꯛꯅꯦ. ꯁꯤ ꯀꯂꯥꯅꯤꯃꯨꯛꯅꯦꯀꯣ. ꯁꯤ ꯆꯥꯏꯗꯣꯏꯅꯦ. ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯤꯔꯥꯁꯨ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯀꯣ. ꯁꯤ ꯖꯤꯔꯥꯁꯨ ꯑꯃꯨꯛ ꯆꯥꯏꯗꯣꯏꯅꯦ. ꯃꯊꯪꯗ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯃꯆꯨꯁꯨ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯀꯣ. ꯁꯤ ꯃꯆꯨꯅꯦ. ꯁꯤ ꯃꯊꯪꯗ ꯅꯦꯛꯁꯇꯅ ꯁꯤ ꯍꯥꯞꯀꯦꯀꯣ. ꯁꯤ ꯆꯤꯅꯤꯅꯤ. ꯆꯤꯅꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯤꯁꯦ. ꯁꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄꯅꯦ. ꯇꯨꯝꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ. ꯇꯨꯝꯕ ꯉꯝꯃꯔꯣꯏꯅꯀꯣ. ꯁꯤꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯍꯥꯞꯄꯤ. ꯍꯥꯎꯗꯧꯕ ꯌꯥꯝ ꯃꯥꯜꯂꯦ. ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ. ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯔꯦ ꯏꯆꯦꯅ ꯁꯦꯝꯕꯁꯦ. ꯍꯣꯏ. ꯃꯌꯥꯝꯁꯨ ꯍꯩꯅꯧꯖꯣꯝ ꯑꯆꯥꯔ ꯁꯦꯝꯕ ꯀꯩꯀꯩ ꯈꯪꯗꯕ ꯂꯩꯔꯁꯨ ꯏꯆꯦ ꯃꯂꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯪꯉꯒ ꯀꯔꯝꯃꯥꯏꯅ ꯀꯝꯗꯧꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯁꯤꯒꯤ ꯍꯩꯔꯥꯁꯤꯡꯁꯤ ꯀꯩ ꯂꯝꯗ ꯊꯥꯗꯣꯏꯅꯣ ꯏꯆꯦ? ꯁꯤ ꯀꯩꯅꯣꯒꯤꯅ ꯏꯕꯦꯝꯃ ꯊꯤꯅꯨꯡꯒꯩ ꯐꯨꯕꯂꯥꯒꯤꯅꯤ. ꯅꯨꯡꯇꯤꯒꯤ ꯁꯥꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯕꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯊꯥꯕ ꯂꯣꯏꯕ ꯉꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯣꯏꯌꯦ. ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯗꯨꯝ ꯗꯨꯀꯥꯟꯒꯤ ꯑꯣꯔꯗꯔ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ. ꯑꯗꯨꯝ ꯅꯨꯡꯇꯤꯒꯤꯗꯤ ꯆꯤꯆꯦꯒꯤ ꯊꯕꯛꯁꯤꯗꯤ ꯂꯦꯞꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯃꯂꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯣꯔꯁ ꯃꯌꯥꯝꯕꯨ ꯃꯂꯥꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯠ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯐꯪꯕ ꯍꯩ ꯔꯥꯁꯦ
ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯡꯉꯒ ꯇꯥꯔꯒ ꯀꯥꯟꯅꯗꯕꯗ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯩꯁꯤꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯕꯨ ꯃꯂꯥꯅꯗꯤ ꯑꯁꯤꯒꯨꯝꯕ ꯍꯩ ꯔꯥꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯊꯤꯖꯔꯤꯅꯤꯀꯣ ꯊꯤꯔꯒ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯗꯨꯝ ꯄꯩꯁా ꯑꯣꯏꯅ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯃꯂꯥꯅꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯗꯨꯀꯥꯟꯗ ꯀꯩꯗ ꯌꯣꯜꯂꯒ ꯁꯤꯅ ꯄꯩꯁꯥ ꯊꯣꯛꯍꯜꯂꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯌꯨꯝ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯂꯥꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯍꯩ ꯔꯥꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯁꯦꯝꯃꯒ ꯆꯥꯕꯤꯌꯣ ꯍꯥꯎꯏ ꯁꯤꯃꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯃꯑꯣꯡꯗꯣ ꯌꯦꯡꯉꯒ ꯁꯦꯝꯕꯤꯌꯣ ꯑꯗꯣ ꯄꯣꯠꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯀꯪꯂꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯊꯝꯕ ꯌꯥꯔꯦꯀꯣ ꯑꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯪꯕꯁꯨ ꯅꯠꯇ꯭ꯔꯤꯕꯅꯦ ꯑꯩꯅ ꯁꯦꯝꯃꯤꯕ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯣꯔꯗꯔ ꯂꯩꯕꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯉꯁꯤ ꯄꯨꯕ ꯅꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯤꯆꯦꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯪꯕꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯩ ꯔꯥ ꯄꯥꯝꯕꯤꯔꯕꯁꯨ ꯍꯥꯏꯕꯗꯤ ꯁꯦꯝꯕꯒꯤ ꯅꯤꯌꯣꯝꯗꯤ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯂꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯂꯥꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣ ꯃꯂꯥ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯍꯩꯅꯤꯡꯊꯣꯡ ꯑꯆꯥꯔꯗꯣ ꯆꯥꯒꯦꯗꯅ ꯃꯍꯥꯎ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯍꯣꯏ ꯍꯣꯏ ꯆꯥꯎ ꯆꯥꯎ ꯊꯣꯏꯕꯤ ꯅꯣꯏꯗꯤ ꯅꯍꯥꯟꯈꯩ ꯑꯝꯇ ꯂꯥꯛꯄ ꯎꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯕꯦꯝꯃ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤꯅꯦ ꯑꯗꯨ ꯎꯗꯤ ꯆꯤꯆꯦ ꯍꯣꯏ ꯁꯤꯗ ꯂꯥꯛꯄ ꯍꯣꯏ ꯆꯥꯁꯤ ꯄꯤꯖꯗꯣꯏꯅꯤ ꯆꯤꯆꯦꯅ ꯑꯍꯥꯟꯕꯅꯦ ꯀꯩ ꯍꯩꯅꯤꯡꯊꯣꯡ ꯑꯆꯥꯔ ꯑꯃꯇ ꯆꯥꯗ꯭ꯔꯤ ꯍꯥꯞꯇꯣꯏꯅꯤ ꯆꯤꯆꯦꯅ ꯄꯤꯖꯗꯣꯏꯅꯤ ꯆꯠꯊꯕꯤ ꯆꯠ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯪ ꯉꯁꯤꯗꯤ ꯆꯥꯗꯣꯔꯦ ꯌꯥꯝ ꯃꯌꯥꯝ ꯑꯩꯅꯦ ꯃꯂꯥꯒꯤ ꯍꯩ ꯑꯆꯥꯔꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯅꯦꯃꯂꯥꯒꯤ ꯍꯩꯁꯦ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯅꯦꯃꯂꯥꯒꯤ ꯍꯩ ꯑꯆꯥꯔꯁꯦ ꯆꯥꯗ꯭ꯔꯤꯉꯩꯒꯤꯗꯤ ꯃꯍꯥꯎ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯆꯥꯖꯔꯤꯁꯤꯅꯤ ꯅꯦꯃꯂꯥ ꯍꯣꯔꯦꯟ ꯍꯩꯁꯦ ꯈꯔ ꯌꯥꯝꯅ ꯈꯛꯄꯤꯌꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯗꯁꯨ ꯃꯍꯥꯎ ꯇꯪꯍꯜꯂꯨꯒꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯖꯣꯝ ꯑꯆꯥꯔ ꯁꯦꯝꯕꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯍꯩꯅꯤꯡ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯕꯨ ꯃꯂꯥ ꯍꯤꯃꯥꯝꯗ ꯇꯔꯥꯝꯅ ꯎꯠꯆꯔꯤ